Akasbani Imphal, Wahengbam Rajesh na pau pajari, ahanbada marueba pau. Mukhyamantri Nongthoman Biren hari, Manipur thokliba irang asina, law ubaya daba lawpham singi lawmi singda sarkar na kheti puron piragani. Manipur gi Bidhan Sabha Kendra humpugi dar photo electoral roll ngasi phongkre, mamang sahiga yengnabada voter masing lising nipumapan chamri kunithoi hantare. Sahi kudingi pangthok pagum yellow purup singi amata obigi thorom mera hauksongba hayeng Imphal pangthok lagani. Manipur Police ki kangbo amana ngasi yairipok yambem amadi sangam dabi kullati umbagi thabak chatabda KCP military task force ki mioi manga fare hari amasung gawada chathari ba contractor suba national games ngasi Manipur na sanagi ani senjengi takman ani lauki. Mukhyamantri Nongthoman Biren hari Rajas Ladiba Lomi Sing Aswe Ngam Yaudana Low Singugi Tabak Pangtok by Yanabagi Damak Security Personnel Lising Ani Chonga Seasonary Manghai Housing Oibe Irang Asina Low Ubaya Daba Lopam Singi Lomi Singda Sarkana Keti Puron Piragani Masiki Damak Grihamantralo in a Lupa Koti Kuntrani Pan Lak Taruk Kaitorokle Manghai Mari Lainaba Deputy Commissioner Singda Masiki Damak Survey Tonaba Pautak Pikre Mukhyamantri ke Secretariat Manipur Building and Other Construction Worker Welfare Board na sinduna relief camp singda leiriba labor card pairaba miyoi singi masa masu singda shiksagi akhanaba scheme amagi makhada khudongchaba sing pibagi thoromda wafam asi phongdokhibani thoromadra Mukhyamantri na scheme asigi makhada sel gi tengbang oina lupa lising manga khusinaki Manghai Manipur da hauzik oirbe irang asina miyoi kaya awaba khudong chadaba mayuk nari irang asina maram oiduna lanjenarakuna leiriba miyoi kyagi mayum makai maisak hogdraba sing makoi gi mayumda hanjinhanduna leiba hore Siri Biren hai agriculture horticulture amasung industry bibhaki akhang ai singna lanjenarakuna leiriba miyoi singa wari sanaduna makoi gi punsi maing phaganaba amadi sentok leinaba honari manghai ningtham tha changlakpaga loinana relief camp ta leiriba miyoi singidamak kambal pibagi thabak athuba matamda haurgani imung lising ahum rom nauna sarba prefabricated yum singda hongjinhanba haure hairaduna Mukhyamantri hai irang asina maram oidana mayum makai mai sakraba singi yum nauna sanaba kendra sarkarna senthang piragani senthang asi tangkak anidegina ahum thokna mari leinaba deputy commissioner singi kuthangda pigani normally surely normally number port agriculture department industry department the experts in the Thara Emmanuel Singh for the Dhawan Sugar, Hanoi, the police of Hole, which is in the Pogano Lake, Gambal, Apa, and a big to the Gambal Akaba, 30,000 years about me and Amada Gambal Akaba, but the other way, gets in the revolution, the way, Tura, let's see, Maduri Hora Bagani. Sekmai Kendra Labor Miyoi Singi Pibam Pagaranaba, Agriculture, Horticulture Amadi, Soil Conservation Bibana Sindurangasi, Miamdo, Bab Tanbigi Toromama Pangtokre, Kurkul Mayalekai Community Holder Pangtokiba Torom Aduda, Agriculture, Horticulture, Fisheries, Veterinary, Amadi Tongan Tongamba Schemes Singi Matangda, Miam na Karam the Kudong Saba, Logodagi Habadigi Matangda, Kananenaki, Toromdra Saruk Yakiba, Social Welfare Mantri, Ikam Dingon Hai, Irang Asina Maram Oduna, Sel Tungi Pibam Soxi Liba Asi, Karada Oirabasu, Menkanaba Sarkar Asina, Tongan Tongamba Tabaxing, Paikat Pahore, Mangai, Bibaxing Asu, Lomi Singi Matangi Oba Ipao, Kanganduna, Makoida Kudong Saba Pinaba Honagadabani. BJP na hairi dol asina kaidong nung jesu tongan balangak sasan taliba kangbo sing sogot pagi wapam leite BJP Manipur Pradesh ki President Adhikari Mayum Sarda Devi na hai Manipura tongan balangak sasan taliba asi BJP na nate kuki MLA taranani manghai tongan balangak sasan pina bagi damak sahi toriba MLA singdugi manungda KPA gi ani amasung independent ama yauri BJP MLA tareki mathakta thabak lokhanaba kendra gi lusingba singda khangan khibaga loinana madugi thabak haukre manghai dol asina miyamna Daba Tabak ay dong su tauroy Manipur gi apun bagi saktam ngak na bagi damak dolas na angam bitakta honagani. Aikoi MLA Tara BJP ki taret yauri basidi aikoi yam seng na makoi gi mathakta matik chaba action lobiu haidana center gi leader singda national party ama oina koi madu gi process tawgre aduga yam seng na separate administration tali basi BJP na natte aduga kuki gi MLA Tara nani haiba wapam masini yam clear na thamjani basi aduga BJP na kaidangwai da su separate administration tanbaga shogat loy lairiba Manipur prajagi sentiment Manipur ki integrity nga ngana bagi damakta koina kogi angamba level da kona gani
Manipur की विधानसभा केंद्र हुमफू की ड्राफ्ट फोटो इलेक्टोरल रोल ngasi फोंक्रे इम्फाल की लंफेल पाता लाइब राज्य की चीफ इलेक्टोरल ऑफिसर की ऑफिस द पांगतोप पाव की मफम अमदा राज्य की सीईओ प्रदीप कुमार जहान हाई ड्राफ्ट इलेक्टोरल रोल लिसिंग अनि कुनमरी की मतुंगिना बोथ थादब यारबा मिसिंग asi लाख कुन लिसिंग निपान चमरी कुंथ्रानी थोइनी मसी ममांग सहिद फोंखिबा फाइनल इलेक्टोरल रोल लगी मसिंग लिसिंग निफुमापन चमरी कुनी थोइ हंथरे मांगहाई ममांग द इलेक्टोरल population ratio da sada yankai tare dasmik ahum manga oiram badu handaki asida sada yankai manga dasmik sino mari da hantare mangnai polling station sing rationalize tawre anoba polling station hakat pagi wafam leite adumoinamak polling station taratret khudong chaga da mafam da hongdok le Housing rises the polling station masing lising ani chamapani yankai manga lere CEO na hai final electoral roll mathang sehi January manga da fong lagani. This is the last major exercise before the coming Lok Sabha elections of 2024. I am pleased to see young people coming together with us, and they are our primary targets as far as the proposed enrollment is concerned. So through them, they are reaching out to their peers and their friends, their colleges, their campuses. I am very sure that our campaign is going to be a huge success. We are also going to roll out the mobile publicity van, 2 of them today, which will be reaching out to the nook and corner of the state. I am very sure that this campaign, with the help of all those who are present here today, without your help, we will not be able to reach out to people and we will not be able to inform them. CPI की हानगी सेक्रेटरी सोतिन कुमार हाइरी राइजस की इरांग असि पॉलिटिकल सॉल्यूशन अमा पुरकनबगी दमक पॉलिटिकल डायलॉग तौनबगी मफम अमा सरकार की माइकैदगी सिनबी बहाइबसी राजनीति दल तरागी अपामबनी ngasi Imphal की प्रेस कप पांगथोप पाउमीसिंग उन्नबदा श्री सोतिन कुमार हाई नेशनल हाईवे सिंग चथोक सिन तौबदा थेंगनरिब खुदोंग चादबसिंग असि अखनब मियंग संगहनिंगे हाईवे सिंग असि अपनब यावदना चथोक सिन याहनब तंगाई फदब थबक पाइखटपिनबसु महागना अपील तौरी लोइजिंग लोयागी मफम सिंगदा संगबा ngamdana leiriba asi athuba matamda yahanduna lomi singi awaba asi kohan binabasu sarkar gi maikagi honabiu haina Sri Sotin Kumana makha tari aikhoi masel gi marakta bahap tanadaba thohan bayaba pausing lana sandoktuna leinabagi mahuta irang asigi warosin puraknabagi maikaida hena puning sanghaningbagi apamba mahangna phongdokki tabiriba pawasi Akashbani Imphal degini सही खुदिंग की पांगथोक्तुना लागलेबा येलहौ फुरुप सिंगी अमतो ओइबगी थौरम ओइरिबा मेरा हौचोंबा हयेंग इम्फाल की कंगलादा पांगथोक्लगनी थौरम असि मुख्यमंत्री नोंथोमम बीरेन सिंह महाराष्ट्र लैसेंबा सना जावबा अमदी राज्य की मंत्री मंडल सिंहना हौदोकनी अयुक की पुंग 10 ताबा मतमदा लैसेंबा सना जावबना लुसिंगदुना कंगला मेंदा मैरा थाउमै सिंखटपा कंगला उट्रादा येंखोंग तंबना सिंबगा लोनना तोंगान तोंगानबा लाइथौक तिनथौक सिंह पांगथोकनी हारि थौरम असि मखा तारापोइना मुख्यमंत्री नोंथोमम बीरेन सिंह मंत्री मंडल सिंह अमसुंग संगनारबा मियोय क्याना सिंगमी तमी पोट लानबगी थौरम महौसागुम कंगला उट्रा ममांगदा पांगथोकनी मेरा हौक्सोंबा थौक्सि लुप सना कोनुंगना लमदमसे लेरिबा मिपुंग खुदिमंगना मतम चाना लाक्तुना थौरम असि सरुक याबिनबा पाउजेल लग्ली Andro पुलिस की कांगबू अमनंग असि यारिपोक याम्बेम अमदी संगमदबी खुल्ल थियुंबगी थबक चथबदा KCP मिलिटरी टास्क फोर्स की मियोय मंगा फारे हरि फारबा मियोय सिंह असि मिसम सिंहदगी आइना यादब मोंगदा सेल खोंगपदा सेनबनी हरि इम्फाल ईस्ट जिला की सुपरिटेंडेंट ऑफ पुलिस डॉक्टर S इबोमचा सिंह लुचिंग कांगबू अमना फागलबा मियोय सिंह असदगी .32 पिस्तौल अमा यामलब नोंमै मरु सिंह मोबाइल फोन मंगा अमसुंग मकोइना तोंगलप कार अमा फारे हरि फारबा मियोय सिंह मखाताना थबक लोकनबा अंड्रो पुलिस स्टेशन दा सिनखरे हरि Imphal West, Imphal East, Thawbal amasung Bishnupur Jilla da hayeng ayuk pung mga dagi numidang pung 10 phawba curfew komtokani Kaksing Jilla dana ayuk pung mga dagi numidang pung 9 phawba curfew komtokani hari World Mental Health Day gi palan thorom asi Imphal East ki DC complex da laiba Panchai Bhavan da pangthokre thorom adu wangang bada Dr. Lenin hai pungning wakhal gi laina asi ekhoina laina amoina launade masimak laibak thiba amani aikhoina pungning wakhal gi anaba asisu haksang da naba anaba amagum sapchana lobigadabni isa natraga kanagumba amana laina asi narakpa matamda ikaiduna losinbagi mahuta mari lainaba doctor singa tanaduna laina asi thengnaminasi Thoromasi Imphal Iski District Health Society amadi Wangkai Ningthem Pukri Mapalda leba Share and Care anina kusamnaduna sinbani Thorom adugi nungyoba wakalondi mental health is a universal human rights haiba asini Thoromasi ki saruk ama oina care of the care giver haiba hiramda relief camp singda volunteer oina thabak toriba singa Dr. R.K. Leninga khananenebagi technical session amasu pangthokki mental health sing oiba kunai videosika kami berusaha se atai se kaya nada videosika yang mentally
kay dapat ay di mausumaw na kay mana kay to ri mo ay wa pagsi kasi magsuot ba chugna rin kasi wahai kasi azaba kasi hanay ro ko sina sa karo ka na kay awareness program si kada kaya gani na kay kay kuting wa kala iba sa ting wa so kay kutsan puno pa kay ko to ka sana apan ba piba setting piba ko mo ko rin Thobal Jila Zungasi Mental Health Day Thorum Pangtoki, Kangabukta Labor, Rice Research Center Holder Pangtopa Thorum Aduda, Thobal DC Atopon Subas, Thobal Chief Medical Officer Dr. Y. Nokul, National Mental Health Program Manipuri Nodal Officer Dr. A. Ranita Devina Singba Sharuk Yaki. Numinini sa tagadaba National Seminar Climate Change Challenges and Sustainable Development haiba hiramda ngasi Thobal Okram da laiba Wahengbam Mani Girls College ta hogdokre ngasi hogdokpagi thorum aduda Manipur University Vice Chancellor Professor N Lokendra Singh Wahengbam Mani Girls College ki Principal Professor S Manoranjan Sharma amadi Manipur University School of Science ki hanagi Dean Professor Pratap Yadav na athoiba mithunglan sing oiki Thoramadu wangang duna Professor N Lokendra na hai Manipura haujik aying asagi phibam atuki matik ahong ba ure umangi phibam soksilakpa nong chubagi chang hantarapa amadi loktak pa ki phibam nomagi soksilakpa maram asina seminar asina miyamda aying asagi khalgi honglagi ba asigi matangda kanaba kharada orbasu piba ngamlagani haiki Mairoi singi haitoi sing toiba bu tabakta oina ontoktuna hena kumang soksin bangamba haiba hiramsida yumpham oiba multidisciplinary school exhibition amangasi Siriban Higher Secondary School luang sangbam da pangtokre hiramasiga marilena school asigi principal Irom Usarani na hai exhibition asi sinbagi maru oiba pandamdi mairoi sing na hayeng awang bathaki seminar natraga atai exhibition kyada mi kidana amasung ninganaba leitana thengnaba ngamnabane Akwai ngasigi theme dina learning by doing and exposing their creativity sineba angang singthina akwai na maruina government gi school la si pangthokpagi gi maramdi thata singthe exhibition nataga seminar district wise ta tholokpa matamda moise ikaiba aregi mirakti laga wangang ba ngamdaba se sumba sigi si ngamnaba gi damakta school la sigi idea se ina puthokcharaga hautoksabani Akasbani Imphal gi pau tabiri Gawa da satariba contractor suba National Games ki ngasi nupi gi football da Manipur na Jharkhand bu panjil manga amada thoiki ngasi Manipur na gymnastics da sanagi takman ani amasung weightlifting da senjeng gi takman ani lauki games asida hauji phawda Manipur na sanagi takman mari lupagi ani amasung senjeng gi takman mari punna takman tara phangli Colonel KSS Arun Kumar Memorial Third Inter Club Futsal Tournament ki ngasi artificial turf ground saniki ba match da Sangai Football Club na Mayang Imphal United FC bu panjil nipan sinoda Poloi Football Club na Nauton Football Academy bu panjil tara sinoda Juvenile Club na Balananda Football Academy bu panjil manga amada thoikre Mari suba MNCA Under 16 Boys Naurem Raj Ningtho Memorial Trophy ki ngasi tongan tomang ba ground sing da sanakiba cricket match da Model Club singa makhana MPA Thonok Jambu ran humpu humdoi da thoiki YWC Langthabal na Al Amin Lilongbu ran Marfudra da ESU Wangkhaina Rule Maitrambu ran Chani Humudra Mathoida amasung YUCC Kwa Kaithel na Sedo Thangmaibambu wicket nipan da thoiki Assam Rifles na Imphal East amasung Imphal West jilagi tongan mafam sing da hangliba relief camp sing da leriba mioi sing na saba polam sing Mantri Pukhi amasung Kaithel Manbida yonbagi thorom ama pangthokre Assam Rifles na Tengnokpon jilagi Bongol Khulasu Uchara thabagi thorom ama pangthokre hari maduda Uchara chani yangkai hena thaki hari Sakangdaba mioi sing na ngarang numidang Kakching jilagi Sengmaijing mayai lekai da leiba adaksa Purit Sabam Jiten Singi Yumda hand grenade ama thamram le hari Hianglam Police Station gi kangbu amana mafam aduda sangsinduram bom adu aswe angam yaudana lokthokre hari Aroibada maroiba pau Mukhyamantri Nongthomam Biren hari Manipur thokliba irang asina law ubaya daba lawpham singi lawmi singda sarkar na kheti puron piragani Manipur ki Vidhan Sabha Kendra humpu ki draft photo electoral roll ngasi phongkre mamang sahi ga yengnabada voter masing lising nifumapan chamri kunithoi hanthare sahi kudingi pangthok pagum yellow phurup singi amato oibigi thorom oiriba mera hauksong ba hayeng Imphal da pangthok lagani Manipur police ki kangbu amana ngasi yaripok yambem amadi sangam dabi khullati humbugi thabak chathabada KCP military task force ki mioi manga fare hari amasung gawada sathariba contractor suba National Games ngasi Manipur na sanagi ani senjengi takman ani lauki Paulo Izare